Manipur police power yaudre Manipur police makom good ponjan biraga thambire Kuki the khulai piraga metai hatlo naga hatlo aina Kuki the khulai mayam sineraga thamme Manipur gi MLA minister mayam so iram dam kanbagi malaba kanbagi an iho so haude hauji phum no ma iho ho matam yaudri braba Manipur police kai gino power pb3 se Manipur police makom good ponjalaga thambiba dai tori basina kari gino ba mi thonga pizza khale mioi bagi minungsi yaudraba limit cross torba Kuki singdu kana khulai tapta ge pisalaga maitai halo naga halo araga thammeba akhoi gi Manipur gi leiba MLA minister mayam so hojik phaiba iram nam kanbagi tamakta ima leiba kanbagi tamakta ina phum no na hojiban iho haudriaba Kuki singda maitai halo naga halo haina khulai je phajana piraga thammeba isinong mayam Central na hojik tauri base ko aikhoi gi home minister Amit Shah na ching se yengani aina hai gi base mayam so loi khangam gani aba ko adugi matungda hojik Kuki singna ngahak laita naga da haliba maitei da haliba civilian da haliba tauriba mayam se Kuki singda khulai se leitraga di hat panga moya ba ko ichinau mayam Kuki singda matik chana khulai pitharaga thammi base kari hairi no ba Kuki singda gi khulai phagalaktri base gi artha se kari no ba Kuki singda sophisticated weapons kaya ama leiri base kari tau damba pe thammino ba maitai halo naga halo civilian halo ambush tau adu haina thamiba natra ba isam samna haibada ko Kuki da khulai leitaba taragadi Kuki singda matik chaba khulai leitaba taragadi maitai da attack tawbanga moi naga da attack tawbanga moi driver sing da attack tawbanga moi civilian da attack tawbanga moi aba jumma mada masimna oni khanare khaloi chinaw mem cham chamna example am tang pizage ba imung amada masimna oni phunare khatnare tanjado da masimna amadagi na khulai se loine lokhot khare masimna amadana khulai pahelaga thame adu oiragadi khulai pairi bada koi haino kapo hatloina khulai da piraga thamina tra phu sano hat sano tup sanaina khulai da piraga thambani aba adumaina illegal immigrants Kuki narco terrorists singda khulai mati sana khulai watana thamiba mayam se hoju pauna lokhatri base asi sigi artha se bhab ta bangam dreba aigi wakhandadi Kuki singda khulai pira thamise naga da kap sano maitai da kap sano civilian da kap sano driver da kap sano maral jetraba micham da hat sano Kuki singda khulai wat pa jade na khulai se piraga thambagi mato mung ama oina tauriaba isinau mayam sum da khanbiwa ba kari gino Kuki dagi khulai hoji phawba lokhatri base kari maram leigya ba Kuki dagi hoji phawna khulai lokhatri base gi wahan thokse kari no ba adu oiragadi Kuki singda khulai pini base naga halo maitai halo civilian halo truck driver halo nakhoina tauningba taubaina Kuki singda khulai piraga thamba natra ba si hairagadi hayaina saurakani aba central gi manung na tro khoina leiri base India gi leiba central na asi punamak se loina control toiba natra ba central gi ayaba yaudana Kuki singna khulai paiba gamgadra ba Kuki singna thamiba khulai do central gi ayaba yaudana thamba gamgadra ba Central hena khangi bani akoi di kaisum khangba nate uriba singdo haibi waini tauriba singdo haibi waine ba Kuki da khulai matik chana piraga thami base kari gi thamina Kuki gi khun singdagi khulai hinje lokhatri base kari gino kayara hanjan hanjana Kuki singna ambush tore kayara hanjan hanjana Kuki singna drone thadare I bomb thadare asi loina media da flash oina loire bana ba national media da akoi gi leiba state ki media ta na national media yauna si pura se loi sando khara bani ba adu khangna una ngasi yo bawda Kuki singna pairiba khulai singdo ngasi yo bawda karigi phagatri bano karigi lokhatri bano sin kenebi na hoji akoi gi nagai chanaw sing pharaga puraga hato pire adusu khangi bane ba adumaina ain kaina moy aduki mati terrorism gi thabak thongse masing thingamdana tawkhra bane ba adugo ma terrorist singduga karigi hoji phanu khulai piraga thami banoda sinida hangjaningi ba haijaningi wa hangdi adugi artha se kenu chinaw mayam sam ta haibiyo ba ko isinaw mayam sam ta khandaraga haibiyo ba Kuki illegal immigrants Kuki narco terrorists sing khulai hoji bano lokhatri base karigi no aduga tampaktana khulai leiba yaroi na tampaktena khulai loi lokhatli basina karigi no tampakti khulai lokhatli badubudi peace lakna ba shanti purokna ba oirambasu yae ba ko adubu tampaktai di nongphau nongmai ka phidia ba tampakna kedongmai da nongmai ka phide nagai china oigera akhoi meitei china oigera akhoi na ngasi jo phau da nongmai se ahamada ka phidia ba Kuki singna attack torpa Kuki singna nongmai ka pakpa dui matung da defense tawjabane ba naga so defense tawri meitei su defense tawri ba adubu aigina haijagadabadi aiko central government da aihona puning chingjanjage central government da haijagadabadi Kuki na pairiba ain kaina pairiba khulai singse amutang lokhatpyu
Kuki singna khulai leitragadi naga da so etek torpanga moi mete de so etek torpanga moi sika tang haijani mani mo khoina khulai pairaga lebise maitai halu naga halu hairi mare na khalleba khoidi maitai halu naga halu hairi mare khalli kari gino abda mo khoidi ngai tana maitai da hat naga da hat tawbani du hairi mare khalleba du haijabani ba koi chino me aduga amuka haijage central government da amuka so appeal tawjage kuki singna pairiba khulai se amtangdi lokhat piu wai ba se haijage ware akhoi nagai chanaw yang ware akhoi meitai chanaw yang ware akhoi na peace and akhoi shanti gi tamakta manipur se ing tapa purok na bai tang da khoi khang bada yang wazare akhoi manipur police ki makhom makhut punjan bire isinaw mem akhoi manipur police power yaudre aba adu iregadi akhoi state force power yaudragadi akhoi manipur praja kari safe oidori banaba Manipur state force na power yaudraga Manipur praja da karmaina ngaktori banaba state force na isinaw mayam yamun na khandabiu ko in haijerba wari se Manipur police ki makhom makhut se punjan bire aba Manipur police ki makhom makhut punjan liba sina kanana no Manipur police ki makhom makhut punjan li se kanana no akhoi Manipur police ki makhom makhut se punjan bi gano Manipur police se power pibiu aba kari suna taba illegal immigrants kuki narco terrorist khara khangna ain kaina nuang magi ain kaina mi hat pa lepak triba tanja sire akhoi Manipur police ki makhom makhut punjalaga thambiri se kari gino ba makhoi de full power pibiu ba student side ki order dom ta pithok pi ba akhoi Manipur police ta asai gi kuki khunduga mi hat pa leiriba mi hat pa khunduda combing operation se amtang pithabi ba akhoi state force ta full power piraga matik chaba khulai piraga matik chaba khulai piraga amtang kuki mi hat pa khunjingduda combing operation tauthan view student side ki order tauthan view mi hat pa da generimba mi khudakta kapa hat pa ki order se amtang pibiu ba akhoi Manipur gi leiriba akhoi state force ta akhoi gi Manipur state force ta kari wa lege Manipur gi leiriba MR IRB Manipur Police Commando leiriba mayam singdugi mathauna maringjen kari wa lege ba mayam nasu media da uramgani ko khani amangda akhoi gi Manipur gi police station amada kari taunaki karmaina viral chatnaki karmaina ngaki henjelappa jaro yena ko uramgani aba mathauna leiriba adugumba state force singduna ngasi makhoida full power pibirakpa taragadi Manipur sida kari su leitraba kuki illegal immigrants khara khaksena Manipur sida irang sagalappa ngamgadraba Manipur sida nong magi mi se kuki singna illegal immigrants kuki narco terrorist singna nong magi micham sing hatpa leptri base asi ngamgadraba akhoi Manipur police ki leiriba personal singda full power pibi ragadi makhoi de makhom khut punjanba tumaina punjanbi raga thambiba tumaina makhom khut punjanbi ri base asi thadok pioba kanana no Manipur police ki makhom khut punjanbi ri se Manipur police ta full power pibi dri base kari gino amukang full power pibiu mathauna leiriba akhoi ki Manipur gi state force sing se amtang power pibiu ba praja akhoi amtang safe oi gya ba Manipur praja akhoi bu ngakpi sen bitor ba akhoi gi state force se makhom mukhut punjalaga thambi ragadi akhoi da kramaina makhoina ngakpi sen bidor na mathwai do khudum suraga state force sing su khangi bania ba akhoi na tabo pen da bagi marak makte state force da akhoi sum haija bai wai ne ba akhoi gi maruina ahama da ngak tori base akhoi state force na ngai bania ba changai bas akhoi gi central force ma changai lising changai ba do khani mamang da su CRPF ki pera commando changai ba moigi pera commando battalion pera commando changai ba mayam do adu sing do kona niya ba akhoi state force tu na hana akhoi ngak tori bania ba ngak su ngai bania ba adugumba akhoi gi state force sing do full power pibi ba any oi jasanu akhoi gi state force do akhoi state force sibo control tori ba kanana control tori akhoi home minister na akhoi gi state force sing se karamaina kari direction pigani kari togani do amtang paning sumna phajana amtang tobiro ba chingna ba mihat pada chenaram ba chingna ba adukma mihat pa singdo student side ki order amtang pithok pyo ba karamba kanana matik mathauna ledaga Manipur se irang sogolap to na akhoi state force da hek full power piba matamda akhoi state force da hek student side ki order pithok pa matamda akhoi state force da combing operation ki order se amtang pithok pyo ba matik chaba khulai piraga numit kyani changi yengoba adugma mihat pa da thira puthorapa da asi ka tang haijaning bani da akhoi Manipur praja ma oina maitai masa ma oina akhoi praja da safe akhoi praja na safe feel oidori base akhoi state force na full power oiraga akhoi state force na strong oiraga akhoi su safe feel oidori bania ba sigi haija bani dai chinaw mayam
ado ai takchabadi nachade akhoi home minister da takchabasu nachade tautabu akhoi manipur police ti aduki matik mathauna leirabani akhoi manipur police state force leiriba irb mr akhoi gi manipur police commando leiriba mayam singse amtang full power pibu se katang haijaning bani ado hairiba sida aso eran yauraga su ichina mayam asum takpiu ko asi Hujik wariba tanja sida wafam se khasi tang thamjabani akhoi manipur police ta full power pibiu manipur police makhong gut punjana thamba dmai tawbase asi tawbigano manipur police ta full power pirakpa matamda kana kumba amagi matik mathauna leiroi manipur de irang saugotpagi kuki illegal immigrants singdi akhoi manipur gi leiriba state force na yam laina control tawba ngamgani adungba mi hatpa singdu di aibase si haijaning iramdam gi tamakta hojibana phum nom de akhoi gi mla minister cm leiriba mayam se akhoi gi manipur da leiriba cm du sungai mla su dungai minister su dungai hojik phawna leipak par akhoi gi iramdam kan bagi tamakta ihau hau dri hojik phawna phum nom dri aba phum nom ba jari ihau hau ba yare aba hendo yaba iramdam kan da ba yade asok luraba tanja asok yamna sokjala ba sijala sibawna kari keno central na tuminna leiri se na phum nomaga ihau se achoba ma howa yarabani aba iramdam kanbagi tamakta kholau se punna lawba yarabani aba congress na bjp hun leini bjp na congress hun leirani congress na bjp chummi haini bjp na congress lale haini adumai tauna sum leire aba congress su khangjare bjp su khangjare haujikti punna thopiro phum nombai matam hujibau yaudri baba iramdam kanbagi tamakta apunbagi kholau lawbagi matam hujibau yaudri baba pai riba power sing do kalai de season na doino aba congress ki mla oigara mp oigara dugaidi akhoi cm oigara minister oiga nakhoi na pai riba power do manipur parja mayam yelobi mayam siba loraga kadai de no season na doriba power do haujik phauna iramdam kanbagi tamakta phum nom de ba hujik phauna ihau hau dre ba hujik phauna asok luraba tanja sibauda central mathak tagi kari hairakani mathak tagi kari hairakani congress oigi ojasan bjp oigi ojasan bjp gi su leiriba mla mp bjp gi su leiriba minister congress su leiriba mayam do punjal laga hujikti phum nomba yare ba iramdam kallasi akhoi punna kholaw lawrasi ihau haurosi mafam marang khangdana tumba chaba khangdana parja mayamna thoa ga ihau hauri ba iramdam kanbagi tamakta kholaw lawri ba parja na ta manipur se parja aikhoi khaktana nga aga selaga AC manongda minister MLA CM leiriba mayamdana sibagi matungda awaba saruk yajari awa anada saruk yajari nungai taba phondok jari condemn tawjari lupa laktara ex gratia pizari asugumba khatang haibagi tamakta CM minister MLA oina leiribra ba manipur paza manipur gi MLA minister CM singse sini daina haining nibodo angakpa phangya ba hujik phawda asuk luraba tanka asuk luraba tanjasi daba ihau haudri phum nomdri MLA minister mayam hojibona laudri aba karamatam dano amasu ai phai haisunu ai pham lona ba ai soidanaba tauna leire manipur siga leire ba yellow mi punamak sina loraga nakhoi pham kadai dano ba pham dori bado manipur kai ba loraga nakhoi pham kadai dano ba pham dori bado congress ki dongai ro bjp ki dongai ro any party winning bo ojasan haujikti mla minister nakhoi myam na pai power do kadai ne season ado inda sini da hangningi base ado haujik phawda phum nomdri base kari gino da akhoi gi mapi mapai leire ba nakhoi myam na phum haurak pada parja akhoi di sido iba sidok iba athauba myam na thawaina pontha oiba oiriba pendhok na atai so myam ama iramdam ki tamakta sirage na chongdhorakan iramdam ki tamakta sirasu phare hatlasu phare aikhoi mayam se amuk tang pullaga thoase na launa leiriba sida loi thoklo aba mla minister cm leiriba punamak chamana roba manipur sida kanana noaba asida manipur sida irang to bangam da manipur thugai bangam doriba asika haining banida yamna pendabagi haijabani aba aikhoi yamna nungsije akhoi CM khangde MLA khangde minister khangde MP khangde akhoi gi leiriba mayam se akhoi na yamna nungsije akhoi gi mapi mapa ne akhoi yam respect tawjeyaba adubu tautabu tanja se amuk tang di punjan biro kai dawrage akhoi kana adano tingtha dori base kana adano akhoi na hai dori base central da hai re central mo na akhoi tabi de prime minister kayarak memorandum pisale prime minister na tabi de adu yawragadi akhoi manipur gi leiriba mapi mapa da hai dori bane ba manipur gi mapi mapa songasi asuk kuira bhauna ngai ba ya ba ngai re dana haujikti punjan biro ba akhoi na tingtha dori base manipur gi mapi mapa oiriba manipur gi MLA minister CM dani ma akhoi na
ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯃꯄꯥꯟꯒꯤ ꯃꯤꯅꯗꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯜꯂꯔꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯃꯄꯥꯟꯒꯤ ꯃꯤꯅ ꯂꯥꯛꯑꯒꯗꯤ ꯀꯜꯂꯔꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤएम ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅꯅꯦꯕ ꯀꯟꯗꯣꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯅ ꯐꯨꯝꯅꯕ ꯃꯇꯝꯁꯦ ꯌꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯈꯛ ꯍꯥꯏꯖꯅꯤꯡꯕꯅꯦꯕꯀꯣ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯔꯝꯃꯁꯨ ꯁꯥꯎꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯈꯖꯤꯛꯇꯪ ngasi yamna pende aduki matik thamoi se ko asok yamna kuki singna usitri base asida bara tumina leithokna central no usana da basare aikhoi gi state government di aikhoi gi state ki leiriba mapi pa sing di mit pang asi kholaw law si haijabani mi gi hakchang thonga pijei haireba kuki singna mioi begi minungsi gi wangmada nagai chanau taruk to pharaga hatoe makoi gi hakchang du thongaga nagai chanau nupi singduga nupi angang singduga pijei hairieba tu chungro wari se tabada asibu mioi bagi karamba gi sajani chata asi leigiaba khanbiu ne mai mai gi mabung mopa ma gi mawa mapuroiba adu singdo adumaina kathatlaga matuk minungsi yaudana kaaga hatlaga adugi hakchang singdo makamu thongaga nagai chanau nupi singdo pijei hairieba asibu mi marak thamba yari braba kuki singse asidabu aikhoi apunbo oina malem pumbagi oina kuki gi mathakta akhoi kholaw labam thokti braba asida jat bijat amate yengbidana leiriba mioi bagi humanity ground da yengaga mi thongaga pijei haisibu chatnaba yari braba central government hanjan na akoina haiman na loire state government handaki matang sigadi tumina lebam thoi braba semta haijakyaba handaki matang sigdi tumina lebam thoi braba mioi bagi sajat amatta yaudraba kuki singdugi mathakta karama matamde action loge hairibana asok yamna limit se cross oiraba sidai hena limit cross tawningai leitreba mi thongaga pijare haibasibu malem ikram hamda chatna gyaba India ki Prime Minister Narendra Modi ji huji bhauna tumina leidori bra wanga oroidraba Amit Shah leidiba akoi gi Defense Minister akoi gi leidiba Minister Central gi High Authority mayamda asi wahanga moina hangjagyaba hoji phawda tumin leidori baba mi thongaga pijei haisibu kari noba asibu chatnaba yari braba sidagi hena ate karamba pap toningai leirigyaba asuk yamna limit cross tawraba kuki terrorist singsiga mathakta hojik phawda ngasi numit kya ani sore ngasi yo phawda karigi action lokhatribano karigino mi hat bada chenari bada kanano karigino phabanga moidurise lalboy yaure ena khangaba lalboy na pharaga piri ne na khangaba adu regadi lalboy pharaga loina thoklo oidaraba si akhona takpagi mathau tabro akhoi karisu khangmanate ain kanon khangiba aduk like shu hairaba officer kayama leiriba kari waligi akhoi department da kari watni gyaba high authority akhoi leiriba mayam se kari waligi lalboy yaure ena victim oiriba naga ichnaw nupi singna hairaba adu oiragadi mi gi sa sibu thongaga pijei hairiba adugumba sa sigdo bakhoi de lemna thaba yari braba asuk yamna limit cross tawri base se khanbiu ne mama mapa masimnaw sangri thamoi do kari phauram dori banwa masagi chatminari ba group tu dagi pharaga pukhat kharaga tongan na thamgare aduga mit ponjalaga thamaga numidang da makhoi da thongaga pijariba adugi mi dubu hatoga adugi sa do thongaga makhoi gi naga nupi singduga pijei aikhoi gi naga ichnaw nupi singduga pijei hairiba du thamoi do kari phauge asibu tumina leiba yari braba aduna aikhoi gi jati bijati amata khaidana leiriba mioi ba punamakna malem pumbada humanity ground da akhoi ne yengaga mioi bagi akhoi gi asugumba mihingsa jaitam na chaliba sajatse asi yenga apun boina khoi tanja se da kholaw lawmina se ba tanja se akhoi kuki singa sagi sajat chaliba se aikhoi na apun boina kholaw tanja se da lawmina se abje sema katang haijage hoji phau tumin leidoribo India gi Prime Minister Narendra Modi ji mi thonga pija ba haure hoji phau tumin leidoribro सिखा हाइजेगे इंसान का मीट बनाकर कुकी लोगों ने हमारे नागा बहनों को खिलाया इंसान का मीट हाँ आप लोग ने सही सुना है इंसान का मीट इंसान का मांस बनाकर कुकी टेररिस्ट लोगों ने हमारे नागा बहनों को खिलाया है चौंक गया ना आप लोग सही सुना है इंसान का मांस ये सब हो रहा है मणिपुर में इंसान का मांस बनाकर खिलाया जा रहा है वो भी हमारे नागा बहनों को कुकी लोगों ने हमारे से नागा भाइयों को टुकड़े टुकड़े करके उन लोगों को मौत की घाट उतार दिया फिर और वही मांस को कुकी लोगों ने टुकड़े टुकड़े
करते हुए उसे बनाकर पकाकर कुकी लोगों ने हमारे नागा बहनों को खिलाया है, नागा भाइयों का मांस बनाकर नागा बहनों को खिलाया है। सोचिए क्या हो रहा है मणिपुर पर, कितने दरिंदे हैं ये कुकी लोग। यही हो रहा है मणिपुर पर, लेकिन अभी तक हमारे इंडिया के प्राइम मिनिस्टर नरेंद्र मोदी जी चुप है। आप लोग को कभी ये सुना है क्या इंसान का मांस खाते हुए? कोई खाता है क्या इंसान का मांस? लेकिन कुकी टेररिस्ट लोगों ने यही हरकत किया है। कुकी टेररिस्ट लोगों ने हमारे 6 नागा भाइयों को टुकड़े टुकड़े करके उन लोगों को मौत की घाट उतार दिया, फिर उसी नागा भाइयों को पकाकर हमारे नागा बहनों को खिलाया। वो भी हमारे नागा बहनों के हाथ बांध दिए और आंख बांध दिए और उसी मांस को हमारे नागा बहनों को खिलाया है। जो ज्ञाना आप लोग भी यही सब सह रहा है मणिपुर पर, यही सब हो रहा है मणिपुर पर। हम मैतेई लोगों के ऊपर, हम नागा भाई बहनों के ऊपर कुकी टेररिस्ट लोग इस तरह अपने मनमानी कर रहे हैं, क्योंकि कुकी टेररिस्ट के पास सोफिस्टिकेटेड वेपन से कुकी टेररिस्ट लोगों की वहां पर एक से बढ़कर एक हथियार है। अभी तक उन हथियारों को जब्त नहीं किया गया है। आखिर अब तक कुकी टेररिस्ट लोगों के पास, कुकी टेररिस्ट लोगों के साथ वो हथियार सब क्यों रखे हुए हैं? हमारे सेंट्रल गवर्नमेंट इन सब पर क्यों नजर नहीं दे रहे हैं? ये सब हम इंडियन है, हम मणिपुर पर जो हम मणिपुर भी तो इंडिया का अंदर है ना, हम भी तो इंडियन है ना, तो इंडिया पे ये सब हो रहा है। क्या अगर मणिपुर इंडिया का अंदर नहीं होते तो हम हमारे इंडिया के प्राइम मिनिस्टर नरेंद्र मोदी जी से बार बार ये अनुरोध नहीं करते कि हमारे माननीय प्रधानमंत्री नरेंद्र मोदी जी इन सब पर ध्यान दीजिए, इन सब पर देखिए मणिपुर पे क्या हो रहा है। हम कभी ना बोलते अगर हम मणिपुर इंडिया के अंदर नहीं होते तो। लेकिन इंडिया के अंदर मणिपुर में एक स्टेट पूरा जल रहा है। यहाँ पर कुकी टेररिस्ट लोग अपने मनमानी कर रहे हैं। कुकी लोग ना रूल फॉलो करते हैं, कुकी लोग अपने मनमर्जी करते हैं। जब चाहे किसी को भी उठाकर ले जाते हैं, जब चाहे किसी को भी उठाकर मार देते हैं। बच्चे 6 महीने के बच्चे हो या बड़े बुजुर्ग हो या सिविलियन हो या ट्रक ड्राइवर हो, कोई भी हो, कुकी टेररिस्ट लोग अपने मुताबिक मन मर्जी जब चाहे किसी को भी वो लोग मार देते हैं। और यही नहीं, हमारे नागा भाई बहनों को कुकी टेररिस्ट लोगों ने किडनैप कर दिया, उन लोगों को पकड़ कर ले गए। उनके बाद नागा भाई बहनों को इतने बेरहमी से टॉर्चर किया कि हमारे 6 नागा भाइयों को कुकी टेररिस्ट लोगों ने टुकड़े टुकड़े कर दिए और उन लोगों को मौत की घाट उतार दिए। फिर उसी नागा भाइयों की मांस को पकाकर हमारे नागा बहनों को खिलाया। ये क्या कोई ये इंसानियत, ये कोई ऐसा करते हैं क्या? उन लोगों के पास इंसानियत नाम की कोई चीज नहीं है। कुकी लोगों के पास किस तरह उन दरिंदे लोगों को हम अपने साथ रखेंगे? आप लोग भी सोचिए, क्या आप लोगों के पास रखेंगे कुकी टेररिस्ट लोगों को जो इंसान के मांस पकाकर, हमारे नागा भाइयों के मांस पकाकर हमारे नागा बहनों को खिलाया है? क्या आप लोगों के साथ रखना चाहेंगे उन कुकी टेररिस्ट लोगों को, उन दरिंदे लोगों को? उन लोगों को क्या सही जगह पर पहुंचा देना नहीं चाहिए? यही सब हो रहा है इंडिया पर, लेकिन हमारे प्रधानमंत्री अभी तक चुप है। इंडिया के माननीय प्रधानमंत्री जी अभी तक चुप है। मणिपुर जल रहा है, मणिपुर पर कुकी आतंकवादी अपनी मन मर्जी कर रहे हैं, लेकिन अभी तक चुप है। हम मैतेई, हम नागा मणिपुर पर पीस चाहते हैं, अमन चाहते हैं, इसीलिए अब तक चुप है। हम सिर्फ डिफेंस कर रहे हैं। लेकिन कुकी लोग हमेशा कभी ड्रोन के द्वारा अटैक करते हैं, कभी एम्बुश करते हैं, कभी पकड़ के ले जाने के बाद उन लोगों को टुकड़े टुकड़े कर कर मार देते हैं। फिर उसी टुकड़े करके मार देने के बाद उसी को पकाकर खिलाते हैं। देखिए क्या हो रहा है, आप सब भी सोचिए। एक ही कम्युनिटी है कुकी कम्युनिटी जो मणिपुर पर हिंसा चला रहा है, इंडिया पर जो हिंसा चला रहा है, उसी कुकी कम्युनिटी के ऊपर क्यों अब तक एक्शन नहीं लिया जा रहा है हमारे सरकार? आप लोग भी चौंक गया होगा ना। इंसान का मांस कोई खाता है क्या? एक साथ गए थे हमारे नागा के भाई बहनें, एक साथ गए थे, तो उसी नागा भाई बहनों को उन लोगों ने किडनैप कर दिया और नागा भाइयों को
अलग से रखा और उसी नागा भाइयों को कुकी लोगों ने टुकड़े टुकड़े कर दिया और उसी मौत के घाट उतार देने के बाद उसी मांस को पकाकर हमारे नागा बहनों को खिलाया, वो भी आग बांध दिया था। नागा बहनों को डाउट हुआ कि हम ये क्या खा रहे हैं। आज तक ऐसा ना तो ये चिकन है, ना तो ये मटन है, ना तो ये डक करी है, क्या है हमें समझ में नहीं आ रहा था। लेकिन हमारे नागा भाइयों को जब उन लोगों ने रिटर्न किया, उन नागा भाइयों के जब लाश को देखा तो चौंक गया, क्योंकि नागा भाइयों को टुकड़े टुकड़े करके भेजा था। और उन लोगों की लाश को देखने के बाद, आइडेंटिफाई करने के बाद महसूस हुआ, मालूम हुआ कि उस दिन हम लोगों को जो डाउट हुआ था, हम लोगों को जो खिलाया गया था वो इंसान का मांस होगा, क्योंकि उसका स्वाद हमने आज तक नहीं चखा है। वो अलग तरह का कुछ मांस था, उन लोगों को डाउट हुआ था। देखिए क्या हो रहा है मणिपुर पर। क्या आप लोगों को 20 कुकी लोगों को रखना चाहेंगे? क्या उन लोगों को कड़ी से कड़ी सजा होना नहीं चाहिए? यही कहना चाहूंगी। हम हमारे जितने भी भाई बहन हैं उन सभी लोगों से यही गुजारिश करूंगी कि कुकी लोगों के खिलाफ कोई एक्शन लीजिए और जो सही है उसी का साथ दीजिए। जय हिंद, जय भारत। और हमारे कंगलेपा जो हमारे मणिपुर है, मणिपुर की जय, मणिपुर भारत माता की जय। लिमिट क्रॉस तौरबा कुकीसिंगना मी थोंगा पिजरबाउना प्राइम मिनिस्टरना तुमिन लेबा तारगदी असिदई हेना वा हाइनिंगाई लेतरे। लिमिट असुक यामना क्रॉस तौरबा मी थोंगा पिजरी हाइबसे वाउना उसनदब सारगा तुमिना लेरगा देश विदेश कोइना लेरगा मणिपुरदना सिरसनु हाइना तौनिंग तौरसनु हाइना थादोगदी मणिपुरसु तोंगान इंधोकपिरोबा अखोई हाइजो हाइजरोय सिरे फरे चंगे फरे अखोई थोपा तौजरगेबा। असुक यामना इंडिया की मनुंगदा चललगा थमलगा इंडिया नी हाइना लेरगा इंडिया की मपी मपा ओइबा इंडिया की प्राइम मिनिस्टर नरेंद्र मोदी जी ना उसनदब सारगा कुकी सिंगना नागा इचनाव फारगा पुजमे। नागा इचनाव सिंगी ग्रुप ओइना चनमिनरिबा नुपा सिंगदबु हातुगा मतु मतु कागा नागा इचनाव अखोगी नुपी सिंगदुगा थोंगा पिजरे। असिबु मियोइबगी करम साजतली चतनबा असिदबु अखोगी इंडिया की प्राइम मिनिस्टर ना तुमिना लेबा तारगदी अखोइसि इंडिया मनुंगदा चलुबगी करी वाहन थोक लेरिगे असि हाइजनिंगी। इंडिया मनुंगदा अखोई चन्ना हुजिफाव लेहिदोरिब्रा अखोइसे असुम इंडिया ना कई हाइरकपा सेंट्रल ना कई हाइरकपा इंडिया मनुंगदा चलुबगी इंडिया 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 आइना कोई सुम लेदोरिब्रा आइना सिसे हंगजगेबा। नागा इचनाव सिंगदसो हाइजगे अखोई लेरिबा येलोमी मयामदसो हाइजगे असुक यामना कुकी सिंगना लिमिट क्रॉस तौरकपा तंजासिदा अखोई अपुनबो ओइना खोलाव लावरगा मालेम पुंबदा खंगसनु कुकी सिंगना मी थोंगगा अखोई नागा इचनाव तरुकता पिजे नागा इचनाव तरुकतो हाटलगा नागा इचनाव तरुकतो पुन्ना चटमिनगिबा अखोई नागा इचनाव नुपी सिंगदो पिजे हाइबसे मालेम पुंबदा खंगनसियाबा कुकी सिंगना चटलिबा सारम चटसे असि अमता खंगनसि अखोई अपुनबोइना तांजासे तुमिना लेबा यादे अपुनबई खोलाव लावमिनसि मालेम पुंबदा कुकी की सक्से उत्सियाबा मखोइसे मी नते सानियाबा मी मरक्ता लेबा यादे मखोइसे सा मरक्ता तिनगदबने ऐसे उदमिनसियाबा इचनाव मेम। पारी इमोम चैनल लंगसी मयाम पुनो मपु इकाई खुमनजरी पारी इमोम चैनल सिबु येंबिरिबा मयाम पुनो के फमदा हाइजगदबदी तांजासिदा अखोइना अपुनबोइना खोलाव लाहौरगा कुकी सिंगसे हौजिक मालेमसिदा असुगुंबा सासे मी मरक्ता लेबा यादेना खोलाव लाउमिनसे अफमसे से हाइजगे अदुगा अमुकसु हाइजगे पारी इमोम चैनल सिबु येंबिरिबा मयाम पुनो के फमदा ngasiगidi वीडियो से मतंगसिगा लोइसनजरगे। वीडियो सिगा असोइरा यावखिबा क्या लेरग सो ngakpi waina pari mom channel sibu yengbiriba mayam puno ke famdei kok nonjari kanglei pakna yai fare ibudo pakhang mane yai fare।